Mangal, kaida lagi nangbo? Imana kaurise tabro? Haima, direct para miroi chabo. Nang bungarang ozana pirakpa homework singdubu tawrabo. Homework ti loina tawbo loikre. Aduga parikha ki anawba pirakpa singdo adumuk paaba hauramine. Patho. Do oza singna talakpa para makoina haiba wa singdo munna taraga loksingadabane. Oza singbu matam khudingmakta ikai khumnagadabani ko makoibu kaidawnungda miraiba yade. Hoi ma, aduburo aina ngarang school gi ham matamda ko mapanda phamlingaida oza tombadu lae. Aduga mangal nangdi maram yamna moi parikha da su mak yamna phange. Aduna oza singna yamna thagali haraiba ima. Aduni sasidi ozana takpa para singdo ningthina oraigadabani. Khangdaba leirabasu oza aisi khangdre hairaga phajana hangadabani. Yumda oiragana imana khangdaba leiba singdo loina takani chagi. Hayeng ichana chawba misak ama oibado imana pena yengjagadoni. Hoi ma, ai lari kanna paraga chawba mi ama soidana oigani. Aina afawba mi mo oiraga hayeng imabu nungaina thamgadoini. Hai, Thebo, karaida chatkhajano ne masibu yumsida tumina ngakta leiroidabani. Hey, kadai chaluge nangbo? Ngasaidagi aina kaurisi tadabro. Larik laisu padana leiba yadabra haibani nangbo. Karino ima, chingkhai hoi nauton hoiga ngaktang sanarubane. Larikpu kona parasu yabadubu. Chalu, nangi larik kado kona pagera ama tawgera. Chaksangda aina chak thangalambani. Adu hanamda thangdaru chalu. As, hojikta larik pausu hairaga chakhum chamamu haire. Ngamoroi, ai homework tawkini. Lari atai padasu homework chidi tawkini. School da homework tawdabagi para phadabagi ojana kanna phubudo yamnai. Ai ngamoroi. Hai, masi aina hairisi maktada mana ngamnaba hekta khumine. Nangi homework to tawgera tawroigera chak to hanamda thangdaru cho haibane. Chak ado loina kaba tare amata chadaba tare ne he. Ai maningi nani tondon hoida ngahakta chalugige aina halakpada chak ado phajana loisalamuko. Ai chale. Ihe, Thebo, nangdi nangi marup mangal na larik paraga yengdana lairabo. Nangsu sangaga paminaru lao. Tali. Aidi imanaba singa sanaboina chacharuni. Larik paabadi yamna wai. Aduna larik paabadi suru sanaba chapana hen nungai. Aduna aidi sanaboina chacharuni. Ihe, onthokpanida ko mase chenkrene. Haima, ibema suni inaw thingnaba yamna phare. Isesu inaw ga thingna nungduna leirambane. Icha Thebo dubu yumda ningthijana larik pabasu ude. Mamanaba tai atoppaga yamna toina sanaba chatpa ui. Adumna tawrabadi soiba tare. Magi marup mangalga mabani adum larik paduna leminarabadi hena phagadra khalli chena. Karaidagino da iche maga dum senadana leiba ngamjapoteda aigi thaba khuchinsida. Adubu ngehang sangbada soidanaba dum senajaribani. Dubu ichegi wahaisidi ainaga angangse karimta senadadana thadooga thambaga mali. Aigi ichabuna karimta senadaba tahalaga ichegi ichabuna yamna punghen hengibagi mawongni. Ihe, adugi wana tene inaw. Hegim thangnana punna leminaraga ichani tongan leibado nungaitadana tawbanine. Adugi sumatakta icha Thebona langphai amaromda chatkrabadi punamaki mangjaba oigidawribani. Madu thoaningdadana ichena sum haibanine. Yare se iche ai loina khangbajani kanade ai yumgi thabak yamna lehauri iche lehogidra ai kitang halamage. Ima, karai lagi nangbo. Mapanda amukta thuna tholao. Tare,
ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯏꯃꯥ ꯁꯤꯗ ꯂꯩꯌꯦ. ꯑꯗꯨꯕꯨꯔꯣ ꯏꯃꯥ, ꯑꯩꯅ ꯌꯥꯎꯈꯤꯕ ꯊꯕꯛꯀꯤ ꯏꯟꯇꯔꯚ꯭ꯌꯨꯗꯣ ꯑꯗꯨ ꯍꯥꯏꯗꯣꯛꯑꯦ. ꯅꯆꯥ ꯃꯥꯏ ꯄꯥꯛꯑꯦ ꯏꯃꯥ. ꯀꯔꯤ ꯍꯥꯏꯕ? ꯏꯆꯥꯕꯨ ꯊꯕꯛ ꯈꯜꯂꯦ ꯍꯥꯏꯕ? 이마 벨리 망알 이마 시대기 해나 누가이바 니 수드레 이차게 시금러버 saktamase 이마나 마tam 상나 와나 nga이저럭바니 hojikti ichana hotna jamal mahi chagadore punsida sidagi henna nuga이바 이마 karisu leitre aduna ima hojikti imana ngaita migida thabak suba chatpado adu lepiro imabu makhatana amuk pangal wahanbado ai pamdre hojikti nachana imabu matam chuppada nugaina thamladabani imabu yumda nugaina potharaga lehladabani ngaikoni daw aikoigi ibema laijigi machanupa mangaldubu yamna phakrene masana ponabo kanjabanina afaba mahai adum chajare yengu handakta chaw khraba thabama phangjakibodo masana ponabo kalamdragabu adum oiramkigedra hairiba mabu macha oina phangjaba ibema laijase maraiba phakre achumbani taw maha kumba macha phangjabase mapa ma oiba singidi yamna laibak phabani aduda sunatana lamdam sigi mingchet purak ibani ne aduni to yamna phakre aphaba haiba siga phattaba haiba siga masana adum khena bani he gyum thangna lairiba magi suni haibidugi machanupa thebo haibara karino yengudana mana tawrise nong he ngan badagina numita ba phawba adum ngausinadana laire aduga mama aduna phangi macha sina kadai de chali kedori haiba fajana yengshin bidrabanina chilam sinthong ama khangdadana adum lairi duni dana itaw khangdre da tawri sei taw hauji kan gi naha singkina tawriba ngangna sakna bana wariba haiba ngangbana indriba ontho na wakre adubu mama mapa oiba singsina ningthi jana takpi tambirabadi karasu phagadabani adubu umna maksingsi ge haurak pamdi mama mapa oiba singsina macha singbu cheksin na senabidabadagi tholak pangaktani mani duni yamna lukre matam sida tawdorisi ahongbagi ahongma tangairabani ibungo aise ngasidi kokse kaya nungaite aduna nang kaithel fawda chatlaga insang napi khita leirucho unthokna nungairoi dawrida mase ahanse thabak amta chathoke tawbase ama amuk hai chatpam khangodebani nakokto nungaitradi tumina pothara layu adum phajaraksani horen phare haira kanduda oina thoko kaithendo aingonda haira anu ai thabak ama chataba yadre ai chalukige adoima ai horen halakpa yai halaktaba yai aduna chakto imana thokpa adum to horo ihe ngai khone nangbu adumna tawganu ne sidabu karino ba aina haigadawrisibu karino aina hojik tawgadawribasibu punsise asumna tawrakani haibase nokmada khaludabani adubu pumnamakse aina wakhal khanthaba watpadagi kudimak oikhibani ichasibu aina matam leiringeida cheksinna senabiramlabadi ngasi aina ichagidamak nangliba awabase nangamloidabani kayarakno iche laijana aingonda haibihiba adubu aina laukidaba ngaktani ai ngashidi khongphawa thangwa ngamdrehe itawra jen hoida oina ngashidi lekba tare sabibe yate ima nasa yayu mata lakshirahi Inaw suni nang matabro kadumda leige somdamda tholo-une iche phambiyuse aisu iche da wa amta hage khanduna leijarambani ado ichebu kai haibiningbano hekta haibiyu iche aduburo pau nungaiba matamgi tawbane nacha mangaldo mahangna yaukhiba thabakdo khalle ene nangbo adugi nungaiba pause tam andana iche hekta chelabane asengbagiro iche pause tabada onthokna nungaikreda icha mangalna asumna tawdana kanana tawgani adongai khone icha thebudu bukai de lege aina la yose pau nungai bisiga loinana ngasidi chakdo aikhoidu punna charurasi adu haige tawbani yadaba yaroi koi naw adubu iche
Ngasi icha mangalgi nungairaba numisida aigidi nungaipam khangdaba amasu leiribani. Hojikta ni thebodo hidak taptana thakchalura male. Aduna makhong phawba thangba ngamdre yumda halakpa ngamlaroi hairamlaga phone thamgibada ngairibani. Asumna ayamba matamda tawduna ta leirabani masi. Khangdreda iche aise kari haina haigadabano. Iche na mamangda haibikibasingdo hojik khaktada inau nauna wakhal lakpagum tawre iche. Ihe onthokpanida masi angangse yumsida mamase mathanta lehuribani habase masu khanglibaneba. Farese adubu inaw masini miyoibagi punsi habase aina chatliba thangliba khongthanglidagi matung inna madugi mahai atum phangjabani. Ichasing angangsing semba habase aikhoi punsi sina leiri makai adum tawduna ta leiragadabani. Adubu phana yengsinba chikhinba senaba habase masi yamna maru oiribadi. Ichasing boy khoina senaningba mawngda senaba yai adubu khwaidagi maru oiribadi matang matam chana senaba haibasini nauringai matamda senaba tangai fadabani. Nauringaida senaba haibasina aikhoina semningba mawngda sem saba loina yaribani hainaribaduni. Laikhomdi petlingaida semningba mawngda semba yai haina mase kadongda aikhoina kawroidabani. Hoi iche aisu ngasidagi afaba mama ama haibado oiba ngamnaba hotnarage. Iche hoina haibiba takpiba paukta khudingmak injarage. Adubu aigidi icha asi mathantani. Icha thebo asibudi aikhoi mayam changdanane amukta afaba lambida puraknaba hotnaminasine iche. Nanauna thamoi sengna haijari. Masi matangdi iche khoina yabiyune. Madugidamak nahana karigi chingnaribano ichasingidamak aikhoi mayam chauna riribasidi asumna aikhoi wakhal manana ichasingbu ngakpi sinbirabadi kaidawbagi makhoina langphai chatkidawribano ichabu aphau mi ama oinaba soidana semgani. Ngasidagi hauraga ibani changdana ichasibu chekshina senaduna aphaba lambi amada purasi koinaw